HOUKHIBA PUNG kunmari asigi manungda GAZA da LANDARIBA Israel gi Lanmi kaya Hatpa Ngamkhre Haina Hamas na Fongdorakli Palestine gi resistance group Hamas na ngasi claim tawrakladuna hairi kha thangba GAZA da landabada Israel gi Lanmi kaya Hamas gi ambush na Hatpa Ngamkhre hari lonina kaya amana asok apan nangki haina Fongdorakli Group asigi arm wing kasam brigades na haikibada makogi fighters singna ngarang Israel gi Lanmi singna nongpok thangba Khan Yunis ki Al Karara town ki nongpok thangba sarukta Israel gi yam laba Lanmina leiba yum ama thugai ki haina Fongdorakli makata na haiki madudi blast ajuda Israel gi Lanmi kaya hatpa ngamki lonina kaya amaromna asokapan nanghanki haina makatari Hamas na haiki madudi Israel gi Lanmi singna mafamaduda yoraklaba matungda makoina tunnel ama hangdoktuna asokpa Israel gi soldiers sing adu helicopter da lawthokiba uwa fangki haina Hamas na Fongdorakli Hamas ki wafam asigi matangda Israel gi Lanmi singna wafam amata Fongdorakiba leitri hari nakal amaramda government ki office media singna Fongdorakli 77% Gaza gi Lanmi sing Israel na control tori haina loinana Israel gi army singna genocide amadi ethnic cleansing leptana chathari amasung HOUKHIBA pung kunmari asida local journalist Hassan Mazdi Abu Wardaga loinana Palestinian kunithoi Israel gi air strike na hatkre haina Fongdorakli